Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk laubirasi Thamoi Yaoramdre kunipan suba tangka. Film da drama da Wari da sanariba kumhairoi miyam aduna tawgadaba pumba mayek oini ithokduna thami haigadawba mawong tawgadaba mataw pumba oza amana lamjingduna taknai aduk cheksinna tawriba adu fawba soiduna hanjin tawduna hanai. Kumhairoi singdugi punsi waridu anghoba chebangda mayek lana oheningba mawongda semningba mawongda semduna iba yai athingba leite kalampariba mahak adugi hakni kana amana matpa yararoidaba adubu aikhoi miyoiba singisu asigumba aikhoi punsi waribu chebangda iduna pairaga aikhoi kumhaibu soidi haiduna yengba kana ama leiridara sak udaba tumina aikhoi senariba mahak adu oigadawribra mayamna Isor haina khurumnariba mahak adu aikhoi punsi waridi muthatpa yadaba semdokpa ngamdanaba karamba makhalgi kalampaiduna Isor haiba mahak aduna ikibano khangningba poi sanari punsi lila basanta thagi thayai amada phajaba pumbana tinna leiraba nungsibagi leikolda hinam leinam marakta changmudi kanagi minok kanagi miting leirang mahak kinattana hairaba suthawai belaiti Phajaba haibaduna ayengba leinamga loinana inaksida liri humba malangbana amuk purakduna yahiraba sida Braden sinthagi mafamda karigumba wahai kara hainingbana khungangda sinthagi manakta lai nahana akanba pumbadagi akanba ikaiba khangdaba laktagi khwaidagi henbagi saklon lauduna laklabasu ngasidi ikairi nupase kakhatlabadi kumtharai haibaduni magisu Nahan ngauduna kahina wangna kakatluba duna kumtharakpada yengkhatpa ngamdaba zatni mana tawruba duna ikaiduna kari hairaga wa haudoksige haibasida khanbada thengnadringai ipai haurabani gari manungda famduna phana kuina lei kauthokpana karamna kauthokpa mana nahan tawramba duna mabungna mapana phubigiba zatla mana ni haiba haidoamgadra mana changlubada masak khangamduna phuraklabadi kamdauba Wahang lising ni matanta hangjariba khangbadi amatasu khangde Hera nupanabu unanina la aga unadana hanba yaponte upaya mana traga matawraga unaraga soikibane hairamdabdi yadabane murung sonduna garigi thongadu fathangduna kumtharai chatnariba mi mayamadu uraga amuk mathanta ikairakduna gari manungda fat amuk changi Tanjaduda angang ama makuta wasa mapaiduna chongduna sanaba chatkadabagi thorakpadu ubada Braden mangak adu lithokduna kawi bungo oi bungo sidam to launi airo mani nangni amta lawo sida kaka kai haige nangbu kaide chatuno lampakta sanaruduini Nangna sanaba chatringaida moi asigi yumsida leibi chesinthada amta kauthonggera Imphaldagi kaka mala e hairaga As pupu khoina amu hangadi ai talida He angangna tali haiba phatabani se sina nangi kainom leiraga chawba Pocketagi purse tu lagthoktuna chonga chapi ama pirai angangdasu paisa du lauduna Bradenda amuk yenglai ai phatkok thorke go kaka Masti haiduna angangdu sinthakhoi thongaladuna chensinkre Braden du noktuna chenkriba angangdu bi yengduna solhawi Hauzikan se angang phawbada he corruption torabajani sel chabagi hainabi se picture pi ngai dagi leirene Gari manungda amuk changduna mityengduna thongaladuna thamduna lei angang nupa du hana chenthorei makhutuna hairamlabani haibagi ngit toramlaga chenkre Braden du pathanta soli Pisha lorga hairam dabida chakrizalo singangse adumaina ga toramadi nugaini koi thiraga amutang napamgeba Mana murum solingai sinthadu makutta khawma paiduna thorai nak oi koyengingduna thirai Braden sugari dagi kumthaduna makut thangatuna ma sida leire haibagumna tai sinthadu mabu ubadagi chenchatchatuna ma leiribadu tamna lai chenchatka chatna lakpa duda monda amada wakhalga nungari potni Braden adu Adubu asum naksilakpa adudadi mamaidu yamthina suktuna leiramle Manak yoksilakpa aduda khangsuk sutana yenglai Braden su khokdak chaba mongde yenglai
Sinthana pisumani risuptuna thangatliba khuttuda yangakpa aduda Braden thangatliba makhuttu makhut namaduna phatkanthaduna thangthei. Sinthadu suptuni yenglamlaga makhutta pariba khawadu Bradenda langsimboi kaiboi tawduna khangpipirai. Khangpipirakpo oibaduda makhada takige tawbadu Bradena onthokna wana paikhatnaba honakre. Khawdu paikhatlaga yengakpada Sinthadu asuppa mityengdu hongamdaba aduda wa nganglai. Marangido ai soigibani. Aido tasingna soigibani. Ai sakhangba mata nati aina tawkiba mayamdo. Madugi yu haiba phatkhidabaduna tawba ngaktani. Matung manau aigi nakti hek lakpada aina kidogi yungo. Tamo chawda takthoga hek phohan mangamdraba aidi yungo haisini. Fet tawduna changkhige tawbadu Bradena mamangda lepsinduna thatlaga mu hairai. Nati nang dumaina saraga chatkinuba. Matung manau tawzaroi. Wasu ai wasakeba. Ado asingmagi soikibani. Aina tawgena tawba amta natiba. Fazana ningsing pabo thoktribani ba isi. Aina gyan mangingaida mathanta tawrambani ba. Yare, imangdaga lepakano. Minuraga isa phattana ngangnakini. Nakoi senjau paiba mathak lomdagi lakpasting asina. Aikhoibu kaisu leitana khanbada. Ataida yarabasu aingondadi yaroi khango. Thaiduna amuk chatkibadu handakti Braden mamangda lepsinduna khambagi mahut tungdagi puba thangba ngamdrabagum soro chingduna hairai. Marangta nuksiyana khubakta tharaga ngasina amuk thina chairi. Sinthadu phat onthokduna lauduna khumlai. He, kaino yungaba nangna ngangidoduda hauzanu he siminazani. Nangna khubakta irakibado mami tariye. Nang yam haunuko yungaba yu thakpo. Lauram laga changkre Sinthado Braden du amuk salawi. Maisibu singmagi adum sarage harizalo. Kuina sabu yabasunati. Hoida ngahak oina zabani khandoga lori. Ningthoi du yumdagi chachathoktre khongloi ama yaudravadi chatpa ngamdrabani kuiri mana dumna paralysis tawduna leirakpa mana dumna tawbadagi thabak pumba mani matomta puduna lakpani. Manigi mateng khara pangnaba haiduna wangambu thambadagi pukchal sengi haiduna ngasi phawba loinaraklibani. Wangamgi matung sanabu mana companies ta purakhiba numit adudagi macha ningol yauzadaba Ningthoi nasu machagumna nungsina loinakibani. Handak manigi secretary oirambadagi ngambagi oikiba adudagi sanadu yumlomda ilak lakidre. Nungtigi uramba masaksa ukidre machana thabak chatnaba loisilingai changlaktuna hairai. Bungo sanadu ekhoidaga laktaba phanayam kuire. Ngasido noigi thabak khara komladi horen khara ngana halo. Nangna halakpada sanasu khara pubiro. Nungdangi chakto ekhoi sida chanaba khara hairaga. Ngambasu mamana hairakpa aduga mapa chanana chance tawba yarani khana hairai. Hoine, mase ekhoi da laktaba kuiramani. Horen halakpada ai purage. Kuiri chado. Ekhoi daga lakidaba. Nangi babaga tawringaidadi nungtigi lakpani. Nanga hek tawkibadagidi adum lakidre. Nong nini di laambra kaina tawkidai. Nangnaga chaibirurabo angangduda. Chaidi koi mano ina ingonda kanna khalai kansida. Horendo khara pubiro. Mana yadrasu aina lakta yadena khara hayuko. Yes, Ima. Ngamba office atpada kahena interest laikhalakpa matangni ngantana chatningi thengna halakningi thabak tawba tawdaba haibadudi mangonda kaisu thoidokte mana chatningbasu thabak tawba chatningba natte haujikta sanana mangonda koidana haiba wahisingtuna ngawkhrabani. Managa thabak ama soirubada sanana mamagi saklon lauduna magi asoiba chumthoknaba honaba mataw adu uraga hena soiningba pokpa jatni. Office yauri hanagum khara ngangna sakna tawduna yumda hanba matam oiri. Ngambadi sanabu laknanaba honaringai ngasai mamana hairakpa adu madi kaururabani chatlamdaiduda khangning ningsinglaptuna prap thoraktuna hairai. Aidi kauri ekhoida nang hauzik amta chatawni. Sir, kaidawbano? Khoi imana nanga unaningi. Madam nadi kaige? Mamang nupi unage haibni kaino, kaige haisiba kaino. Kaino sir, asingbagi madam na sir na haidokraba? Sibo haidokpa yadaba waro. Sir, asingbagi haidokraba? Kaino, khanganbana phatra. Sanadu mapira chelaga peri tawduna ngambada yenglai
Ngambadu nokmi nokmi laknaba makhai lakna thouraga hojikta nungairaktreduna changsinduna hairei. Kainu pere idubo? Sir, nang asingwagi madam da haidokrabo? Handakti mapi tarakle nungsiba phawkhibadi kuire adubu mitki pidi amukta ukhiba leitri. Makal makalgi sakfam ukre nokpa sauba sugatpa makal makal adubu mitki pidi amukta ukidri. Ahanba oina ngasi mitki pi ubasi thamoidu inau nokthokpagum tawrakli. Tapna changsinduna mapidu makut khubi achawbaduna tapna nanthokli. Irang tawbudi natte adubu irang tawba magumna mathada changsinduna tapna koli. Aduga tablapa khonjalna nungsina hairui. Nange yaba yaudana ai kanamtada nangi nungsiba warise likiri. Nangna yari lirasi taibung pumbada khangalasi haibagi ayabada hekpibaga aina loina khanganduini. Sanadu ingak ngakna ngambagi thabakta makut anina thamduna khangin inthoi. Mamittu lakthokduna nakoi anidu fatfat yengduna hairei. Mi uradi kamai tawdurige? Ngambana makutuna thabaktuda paiduna haifetka sukthaduna hairei. Nangna migi wabibasina? Sir, loshiluro. Ado madamna law haidubu kaigino? Nangdo uda kuire. Sanada amu nokfit tawrei aduga hairei. Aisu madamdo uda kuire. Loshilamo chalase. Makoi anidu loishinba loiraga punna ngambagi yum tamna lakminei gari thauna thauna premna hanglai. Madam Sana, ngasi sibu kai lege yumlomda laisibo? Madam unada kuire, madam amta unarugi tawbani prem. Oh, aidi wakal fataba khalure. Prem, karang ngangnuko? Yum yoksilakli hanana toina changna khonaba oibana kana amata sungaidana sanadu imungda grong changkhre ngambana tung oirap changlai linthoidu cha thaktuna leirami sanana mabu yengduna changlakpadu ubada kaurai. Aima, ichala abo uda kuirini chase nabung ngawbisina haidri makhaidine nomata purakani khangdi icha udabsi nungaitene. Madam, aisu madam udabase yam nungaiti. Lao cha thaksi maga cha ka charaga chatkadabni ko ngasidi. Madam, chakti yaranida. Yadi ima icha chak chaminadaba kuirabani ngasidi charaga chatkadabani ko. Ngamba anidugi matau ngahak yenglami aduga hairei. Ai mathaktamda karuge wari makha chathawkone noyani. Nokmi masu magi kada lakli dress songdokpa loibaga towel ama setlaga bathroom da change tawringaida phone adu ringking lakpa aduda changduna yengri. Bradengi oirambaduda amuk famthaduna phone adu paikhatli. Kaidawre? Bye. Akhoi nupi saukre. Ai mathai yam thin sari. Nang ngarang tawrubadoira? Hoi. Sunglak lakanu kaina yam thina sauri. Ngarangido ai siningsingle. Ibanigidubu yam heminkrabo ngarangidubo. Ado mabu ngarangdi nungsiana haikigum tawdaine. Haikibani Kubaksida sign tawkribni aduga ngasina thina sauri. Magidubu second round changubadugi oisalo. As khangdi ai mathai yam thi sari. Ngarang ibani ibungi chantong nakibani ai haigese ai leirisidi ai tawge. Yaroi deibo nangna tawbani hena kijakre haiduni tawise. Ho kiragana toktaba nathanta tawrodana dudi. Kaino ithanta tawbudu yaradi aibu nongoda hairakidro ngamdabaduda hairene aigise. Adudi aina tawbada adum yataba yaroi hairagana atopa ma thitaba. Faredo kaino nangna tawdisibo natai disakandabni hibo nangse. Nahange dumaina amuktanga thaga nungthugumba chatlaga fazana warido lekhai ama tathorsira. Nangise sirose haira. Warido anganbada oiradi fazana sanaba yaidana adugi wani. Yare to oibo nangna tarko plan se natai mi chacha damni. Tapna khana se kedoge. Makoi anidu fana kuina wari sanai
ngambana plan suggest tawraga makhoi ani amuk discussion tawbadu Impact TV gi discussion hour na hengadaba natte yamna luba topic amani makhoi ani gidi matangduda ngambana specialist amagumna akhang hai saduna ngangibadu awuba mana urabadi noktaba ngamoi somdana chak puthokduna chanaba haidana tawnaraba adu fawbada ngambadu kumtharaktaba aduda Ningthoina chakthongbi amada onsinduna hairai Bema nang chalaga amukta kaurugero ibungodubo Piriba thaudadu mapuna pibo oibagi indaba yadaduna khumlai Hoi mai bema Thangliba khongthangduna tai tasengna chatningde haiba mataududa sanana hairai Nene yarni ai kaurage ini hoi tawrisingse loisinbiramo Hoi hoi Tasengna ngambadi magi kadamina changlakpasi yamna sauningbani ngang ngangoi khangdaba magi mongda tawduna mingonde hekta nganglubani mani Ningthoi anina itap tap charabasu makhoi gi macha sigadi yamna khetnai makhoi anina pokpa machani haibada thajadi tawbagi di mani ga Ningthoi gasi masak mataw yengbada yamna nungai sakti makhoi ani lauduna rasina yomduna poklakpani haibiyai Sanadu ngambagi kagi thong mapadu hek yawbaga hana nok tawi karimta hairaktabaduda hangdoktuna manungda changlai kanasu leiba udabaduda kauge haiduna tawrakpada bathroom gi thong adu hangdoktuna ngamba thorai adubu thorakliba mong adu ubada Sanadu mamai fat leithoktuna lepki achotpa masamduna mamaida khara nakanda khara chairi chairi makhutana angauba machugi tawal ama paiduna achotpa masamadu amuk amuk teithoknaba haiduna tawri Tawal dumaga furituma sulitte gym sanabagi mong tana tasinduna kariba masal falap tawriba thabak kuina yengba ngamde Sanana dumna leithokkiba duda ngambadu masa matanta hanthaduna yengjai aduga hairai Kaino yenghaidaba kai urage nangna tawridubo neketaga lebisingai man tawisi Hairakliba wahaiduna heni kai hankre wadu amada thaidoktuna hairai Ngasai kai kedorlege Makhada mayamna chakchana bangai haure Brother phone tawraktana wari aruba masala iruba nangsu chak thongbu yawbra Yawdi kumtharo sarsu fi selaga ai kumamage Ngaiko kuminarisi kaino furit ama khangraw masepa pau ngainga maro hairu nangse Yare duri sasa sesilo Mafi sesin bagi mahut ngambadu sanagi mangdoina changsinduna leplai Sanadi ngambani hek lepsilakpaga mamaidu fatlai thoki magi matawaduda ngambadu makut namana achotpa masamduda pakliba ising marik singadu fatfat kanslai Sanasu makut nangang thoktuna hairai As kaino sir loina chongi ngawbro kinam tawini Yam tumninguman baduda namit singnaba tawbanida Yari sir loisilura chalo Aduidi engondamdi yengose aduga sesilurage Sir, foreign natiko, ekoi saise. Migi pakang kasi da changaga aduga mana achumbaga sadana ngamdi tawi. Ngasai di hana nok tawi dudi sumaina leramni khangadi chongjara ngoidabani. Ado hojidi changabani na engondamdi yengoba. Yani sir, adum hairo. Ngamba makutuna lamduna sanagi makutu tapna pairai iruzarubagi makutu ing lawi Sanasu makut pairakpaduda fat on khatuna yengthokli Sanagi makutuna magi mabuk mapaduda thamnaga hairai Haujikan pailalam chatnabani sigumba buksidaga nanu phangadina nangdi aini reserve oina thamabani Khangin inthorai ngambadu mamittu fatfat kuptuna hairai Kaino sir nangarabo Mingonda subasunati engonda sokpani kaisu kaide kaino Yari sir, furi lishilo, medam hoi ngai leramani. Nang asidi hankranudana. Sum ngangli, setilura haraga. Yam halanindri nangse, kamay tawne. Yam katli, farinda lerak paira kaino, ay kumamage, kumtharo. Wadu hairam laga sana thokre, ngambasu hai hawi. Khara khatle koidi,